हौखिबा डिसेंबर की तांग 13 सलुंगफमदा स्टेट फोर्स की खुद लेखिद्रबा लाइसम प्रेमन एलाइस प्रेम सही 13 थौबाल खुनौदगी असुमनबा कैसुम खंजद्रबा खुन ngakpa inausi magi hujik magi asi hokchang lowdri aduga loinana khoi khun ngakpa taruk si khoi mara lejadraba dugumba khun ngakpa taruk ni aduna mara lejadraba khun ngakpa taruk asi condition amata yauduna JC na thadokpiu haiduna sangsin jarapti ba sunaba khonggang sing asleida sarkarna sabsaba response bi dabana manam hoiraga lakliba December ki tang kunga taret ki numidang wairam pung taruk tagina nongalakpa December ki tang kunga nipan ki numidang wairam pung taruk pauba apunba Manipur ki waina shutdown jesina kaujare asumba shutdown asida essential item sing mai sing nusit deba karma luhong kai hong sing koi konsinjaroi loina na asumlaba Manipur pumbagi kaujariba shutdown asida laibiriba CSO sing love organization maina pai bi mai bel sing pai punamangna shutdown asiru mapumana sogat biu haiduna JC mai dagi media ki thongda hanganjari